ngarang Yaoshang ki Houba Numit electric short circuit ki oiramba yai haina thajaba mafam khangdan harukpa Meina yum mari tumna Chakhre layak fabadagi thodok adu da mioi amata aso open jaw khidre adu moinamak mai Chakhre yum sing adu da leiramba mioi sing gi leifam leitawgi awaba hojik ngayoknari hairiba laibak thilba thodok ase ngarang nungthil pung 30 minute kunthrarom taakpa matamda Surachanpur police station gi manung chanba Surachanpur gi tuibong da thokibani mai Chakhre yum mari adu mafam adu da leiba ingosa amasung David Songdeilen koba mioi anina santokpa yumni hairiba yum sing adu da mioi Taratruk hena lei haina su pau asuna makha tari yum mai Chakhre habi pau hek phangbaga manak nak leiba mioi sing amasung fire service kangbu sangsinduna mai kanbagi thabak sathaki adum moinamak mai adu kan sakhibana maram oiraga lanthum kaya amang ata thokibani hairi police gi phangba pauna hairiba thodok aduda police gi phangba pauna hairiba thodok aduda chawrakna lupa crore amorong gi mansang amang ata thokre thodok thofam da Surachanpur district police ki SP sangsinduna yangsinbagi thabak sathakre loinana manak nak leiba engine club na awaba taraba imung adugi mioi singda pudaki wasian gi tengbang amasung pirona sing bateng pikre hen su pau asuna makha tari alam tari na pibine na hayo ko na koy so club ko Kapan